ꯃꯃꯥꯡ ꯀꯣꯏꯁꯟ 35 ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯃꯈꯥ ꯌꯦꯡꯁꯦꯀꯣ 35 ꯁꯨꯕꯗ ꯀꯔꯤ ꯊꯥꯒꯠꯈꯤ ꯑꯁꯤ ꯀꯣꯏꯁꯟꯁꯤꯅꯦ ꯑꯔꯤꯌꯥꯡꯁꯤꯡꯅ 16 ꯍꯧꯔꯁꯤ ꯀꯌꯣ ꯃꯦꯒꯥꯊꯤꯅꯤꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯆꯟꯗ꯭ꯔꯒꯨꯞꯇ ꯃꯧꯔꯤꯌꯥ ꯀꯣꯔꯠꯇ ꯀꯅꯥꯅ ꯊꯥꯔꯛꯈꯤꯒꯦ ꯍꯥꯏꯕꯀꯣ ꯃꯦꯒꯥꯊꯤꯅꯤꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯆꯟꯗ꯭ꯔꯒꯨꯞꯇ ꯃꯧꯔꯤꯌꯥ ꯀꯣꯔꯠꯇ ꯀꯅꯥꯅ ꯊꯥꯔꯛꯈꯤꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯦꯂꯨꯀꯁ ꯅꯤꯀꯦꯇꯔ 1ꯅ ꯀꯣ ꯃꯊꯪꯗ ꯀꯔꯝꯕ ꯏꯟꯁꯤꯗꯦꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯃꯥꯒꯤ ꯅꯥꯏꯠꯍꯨꯗ ꯎꯄꯥꯙꯤꯗꯣ ꯍꯟꯗꯣꯛꯈꯤꯒꯦ ꯍꯥꯏꯕ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯑꯣꯏꯅ ꯖꯂꯤꯌꯥꯟꯋꯥꯂꯥ ꯕꯥꯒ ꯃꯁꯥꯀꯔ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯍꯟꯗꯣꯛꯈꯤꯕꯗꯣ ꯅꯥꯏꯠꯍꯨꯗ ꯖꯂꯤꯌꯥꯟꯋꯥꯂꯥ ꯕꯥꯒ ꯃꯁꯥꯀꯔꯤꯒ ꯃꯔꯤ ꯂꯩꯅꯅꯅꯦꯕꯀꯣ ꯖꯂꯤꯌꯥꯟꯋꯥꯂꯥ ꯃꯁꯥꯀꯔ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 1919ꯗ ꯊꯣꯛꯄꯅꯦꯀꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 1919ꯗ ꯊꯣꯛꯄꯅꯦ ꯁꯤ ꯈꯪꯖꯜꯂꯨ ꯃꯊꯪꯗ ꯀꯣꯏꯁꯟ ꯅꯝꯕꯔ 18ꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 18ꯗꯀꯣ ꯁꯤ ꯗꯦꯠꯁꯤ ꯈꯪꯗꯕ ꯌꯥꯗꯕꯅꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 1919ꯁꯦ ꯔꯣꯂꯠ ꯑꯦꯛꯀꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯁꯤꯐꯥꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯃꯤ ꯃꯌꯥꯝ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯨꯅꯤꯀꯣ ꯖꯂꯤꯌꯥꯟꯋꯥꯂꯥ ꯕꯥꯒ ꯃꯁꯥꯀꯔ ꯍꯥꯏꯁꯦ ꯁꯤ ꯈꯪꯖꯤꯜꯂꯨ ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 18ꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯗꯣꯛꯇ꯭ꯔꯤꯟ ꯑꯣꯐ ꯂꯦꯞꯁ ꯋꯥꯁ ꯐꯣꯔꯃꯨꯂꯦꯇꯦꯠ ꯍꯥꯏꯗꯤ ꯀꯅꯥꯅ ꯗꯣꯛꯇ꯭ꯔꯤꯟ ꯑꯣꯐ ꯂꯦꯞꯁꯦ ꯀꯔꯝꯕ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜꯅ ꯏꯟꯗꯤꯌꯥꯗ ꯆꯠꯅꯍꯟꯈꯤꯒꯦ ꯍꯥꯏꯕ ꯒꯣꯕꯔꯅꯔꯗꯣ ꯁꯤꯒꯤ ꯂꯣꯔꯗ ꯗꯥꯜꯍꯧꯁꯤꯅꯦꯀꯣ ꯂꯣꯔꯗ ꯗꯥꯜꯍꯧꯁꯤ ꯌꯥꯔꯦꯀꯣ ꯅꯦꯛꯁꯇ ꯀꯣꯏꯁꯟ ꯅꯝꯕꯔ 19ꯗ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅꯣ ꯑꯛꯕꯔꯒꯤ ꯃꯇꯝꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯑꯁꯦ ꯀꯅꯥꯅ ꯑꯣꯏꯔꯝꯕꯒꯦ ꯍꯥꯏꯕ ꯇꯣꯗꯔꯃꯥꯜꯅ ꯑꯣꯏꯔꯝꯃꯤꯀꯣ ꯀꯔꯤ ꯑꯣꯏꯔꯝꯃꯦꯕ ꯇꯣꯗꯔꯃꯥꯜ ꯃꯊꯪꯗ ꯀꯣꯏꯁꯟ ꯅꯝꯕꯔ 20ꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅꯅꯦ ꯐꯥꯔꯃꯔꯁꯀꯤ ꯃꯨꯚꯃꯦꯟ ꯑꯃ ꯏꯟꯗꯤꯒꯣ ꯀꯜꯇꯤꯚꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯑꯣꯔꯒꯅꯥꯏꯖ ꯇꯧꯈꯤꯕꯗꯣ ꯀꯔꯝꯕ ꯁꯤꯇꯤꯗꯅꯣ ꯍꯥꯏꯕꯀꯣ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯐꯥꯔꯃꯔꯁꯀꯤ ꯃꯨꯚꯃꯦꯟ ꯑꯃ ꯏꯟꯗꯤꯒꯣ ꯀꯜꯇꯤꯚꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯇꯧꯈꯤꯕꯗꯣ ꯀꯔꯝꯕ ꯁꯤꯇꯤꯗꯅꯣ ꯍꯥꯏꯕ ꯆꯝꯄꯥꯔꯥꯟ ꯁꯤꯇꯤꯗꯅꯦꯕꯀꯣ ꯌꯥꯔꯦꯀꯣ ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 21ꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯗ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔ ꯋꯥꯁ ꯐꯣꯔꯠ ꯏꯟ ꯍꯨꯏꯆ ꯑꯣꯐ ꯗ ꯐꯣꯂꯣꯋꯤꯡ ꯌꯔꯁ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯦ ꯀꯔꯝꯕ ꯆꯍꯤꯗ ꯐꯣꯔꯠ ꯇꯧꯈꯤꯕꯅꯣ 1764 ꯑꯗꯨꯒ ꯕꯦꯇꯜ ꯑꯣꯐ ꯄ꯭ꯂꯦꯁꯤꯅ 1757ꯗꯀꯣ ꯌꯥꯎꯔꯛꯈꯤꯅꯤ ꯄ꯭ꯂꯦꯁꯤꯁꯨ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯤ ꯀꯅꯥ ꯀꯅꯥꯒꯤ ꯃꯔꯛꯇ ꯈꯟꯅꯕ ꯇꯥꯔꯗꯤ ꯕ꯭ꯔꯤꯇꯤꯁ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤ ꯑꯃꯁꯨꯡ ꯑꯁꯣꯝ ꯅꯥꯀꯟ ꯏꯟꯗꯤꯌꯥꯒꯤꯅ ꯃꯤꯑꯣꯏ ꯑꯍꯨꯝꯅꯤ ꯏꯟꯗꯤꯌꯥꯒꯤ ꯔꯨꯂꯔ ꯑꯍꯨꯝꯅꯦꯕꯀꯣ ꯀꯅꯥ ꯍꯥꯏ ꯇꯥꯔꯗꯤ ꯁꯥꯍ ꯑꯂꯥꯝ ꯇꯨꯅꯦ ꯁꯨꯖꯥ ꯎꯗ ꯗꯧꯂꯥꯅꯦ ꯑꯗꯨꯒ ꯃꯤꯔ ꯀꯥꯖꯤꯝ ꯑꯗꯨꯒ ꯁꯤꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇꯅ ꯂꯨꯆꯤꯡꯕꯁꯦ ꯍꯦꯛꯇꯔ ꯃꯨꯟꯔꯣꯅꯦꯕꯀꯣ ꯃꯦꯖꯔ ꯍꯦꯛꯇꯔ ꯃꯨꯟꯔꯣꯁꯦ ꯃꯥꯅ ꯂꯨꯆꯤꯡꯉꯦꯕ ꯏꯟꯗꯤꯌꯥꯟ ꯔꯨꯂꯔꯗꯤ ꯃꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯕꯨ ꯑꯍꯨꯝ ꯄꯨꯜꯂꯁꯨ ꯕ꯭ꯔꯤꯇꯤꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯈꯤꯗꯦ ꯁꯤꯗ ꯁꯥꯍ ꯑꯂꯥꯝ ꯇꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯛꯇ 1765 ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯦꯂꯥꯍꯥꯕꯥꯗ ꯇꯧꯕ ꯃꯇꯝꯗ ꯂꯣꯏ ꯀꯥꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ 1765ꯗ ꯀꯔꯤ ꯇꯧꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯑꯦꯂꯥꯍꯥꯕꯥꯗ ꯇꯧꯈꯤꯑꯕ ꯑꯗꯨꯒ ꯂꯣꯏ ꯀꯥꯈꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯤꯇꯤꯁꯇ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯕꯦꯇꯜ ꯑꯣꯐ ꯕꯨꯛꯁꯔꯁꯦ ꯃꯊꯪꯗ ꯀꯣꯏꯁꯟ ꯅꯝꯕꯔ 22ꯗ ꯑꯐꯇꯔ ꯗ ꯄꯥꯁꯤꯡ ꯑꯣꯐ ꯍꯨꯏꯆ ꯑꯦꯛ ꯋꯥꯔꯦꯟ ꯍꯦꯁꯇꯤꯡ ꯕꯤꯀꯦꯝ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜꯗꯒꯤ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯣꯏꯈꯤꯕꯁꯦ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯣꯏꯕꯁꯦ ꯀꯔꯝꯕ ꯑꯦꯛ ꯄꯥꯁ ꯇꯧꯕꯒꯤꯗꯪꯒꯤꯅꯣ ꯍꯥꯏꯕ ꯋꯥꯔꯦꯟ ꯍꯦꯁꯇꯤꯡꯅꯀꯣ ꯔꯦꯒꯨꯂꯦꯇꯤꯡ ꯑꯦꯛ 1773ꯁꯦ ꯁꯤ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣ ꯒꯣꯕꯔꯅꯔ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯣꯏꯔꯝꯕꯗꯒꯤ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕ ꯒꯣꯕꯔꯅꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯕꯦꯡꯒꯣꯜ ꯑꯣꯏꯈꯤ ꯃꯊꯪꯗ ꯐꯥꯔꯁ ꯗꯥꯏꯅꯥꯁꯇꯤ ꯑꯣꯐ ꯗꯦꯜꯂꯤ ꯁꯨꯜꯇꯥꯅꯦꯠ ꯗꯦꯜꯂꯤ ꯁꯨꯜꯇꯥꯅꯦꯠꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯥꯏꯅꯥꯁꯇꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯗꯦꯜꯂꯤ ꯁꯨꯜꯇꯥꯅꯦꯠꯀꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯥꯏꯅꯥꯁꯇꯤꯗꯤ ꯁ꯭ꯂꯦꯞ ꯗꯥꯏꯅꯥꯁꯇꯤ ꯅꯠꯇ꯭ꯔꯒ ꯃꯥꯝꯂꯨꯛ ꯗꯥꯏꯅꯥꯁꯇꯤ ꯀꯣ ꯃꯊꯪꯗ ꯍꯨꯏꯆ ꯁꯨꯜꯇꯥꯟ ꯑꯣꯐ ꯗꯦꯜꯂꯤ ꯑꯦꯗꯣꯞꯇꯦꯠ ꯗ ꯄꯣꯂꯤꯁꯤ ꯑꯣꯐ ꯕ꯭ꯂꯗ ꯑꯦꯟ ꯑꯥꯏꯔꯟ ꯀꯔꯝꯕ ꯗꯦꯜꯂꯤꯒꯤ ꯁꯨꯜꯇꯥꯟꯅ ꯕ꯭ꯂꯗ ꯑꯃꯁꯨꯡ ꯑꯥꯏꯔꯟꯒꯤ ꯄꯣꯂꯤꯁꯤ ꯑꯦꯗꯣꯞ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯀꯣ ꯕꯥꯜꯕꯟ ꯀꯣ ꯕ꯭ꯂꯗ ꯑꯦꯟ ꯑꯥꯏꯔꯟ ꯄꯣꯂꯤꯁꯤ ꯍꯥꯏꯗꯤ ꯇꯨ ꯗꯤꯜ ꯋꯤꯠ ꯗ ꯃꯤꯋꯥꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯥꯜꯕꯟꯅꯤꯀꯣ ꯈꯪꯖꯤꯜꯂꯣ ꯁꯤ ꯇꯣꯏꯅ ꯍꯪꯉꯤ ꯄꯔꯤꯈꯥꯗ ꯋꯥꯏ ꯋꯥꯁ ꯄ꯭ꯔꯊꯅꯥ ꯁꯃꯥꯖ ꯐꯥꯎꯟꯗꯦꯠ ꯕꯥꯏ ꯑꯇꯥꯔꯥꯃꯟ ꯄꯟꯗꯨꯔꯥꯡꯅꯅꯦ ꯄ꯭ꯔꯊꯅꯥ ꯁꯃꯥꯖꯁꯤ ꯀꯗꯥꯏꯗ ꯐꯥꯎꯟꯗꯦꯠ ꯇꯧꯈꯤꯒꯦ ꯍꯥꯏꯕ ꯕꯣꯝꯕꯦꯗ ꯇꯧꯈꯤꯀꯣ ꯕꯣꯝꯕꯦꯗ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯀꯣꯏꯁꯟꯅꯤ ꯅꯩꯅꯔꯤꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯕ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ PYQs ꯉꯥꯛꯇꯅꯤ ꯃꯊꯪꯗ ꯕꯟꯀꯤꯝꯆꯟꯗ꯭ꯔ ꯆꯦꯇꯔꯖꯤꯅꯅꯦ ꯃꯥꯒꯤ ꯑꯅꯟꯃꯦꯠ ꯍꯥꯏꯅ ꯅꯣꯕꯦꯜ ꯑꯃ ꯏꯈꯤꯕꯗꯣ ꯀꯔꯝꯕ ꯔꯤꯕꯦꯂꯤꯌꯟꯗ ꯀꯔꯝꯕ ꯂꯥꯜꯍꯧꯗ ꯕꯦꯁ ꯇꯧꯕꯅꯣ ꯍꯥꯏꯕꯀꯣ ꯀꯔꯤ ꯍꯥꯏꯕ ꯕꯟꯀꯤꯝꯆꯟꯗ꯭ꯔ ꯆꯦꯇꯔꯖꯤꯅ ꯃꯥꯒꯤ ꯔꯤꯕꯦꯂꯤꯌꯟ ꯑꯅꯟꯃꯦꯠ ꯍꯥꯏꯅ ꯏꯈꯤꯕꯗꯣ ꯀꯥꯟꯈ꯭ꯔꯦ ꯌꯥꯔꯦ ꯍꯨ ꯋꯥꯁ ꯗ ꯐꯥꯎꯟꯗꯔ ꯑꯣꯐ ꯕꯍꯃꯅꯤ ꯗꯥꯏꯅꯥꯁꯇꯤ
ꯕꯥꯃꯅꯤ ꯗꯥꯏꯅꯥꯁꯇꯤꯒꯤ ꯐꯥꯎꯟꯗꯔ ꯀꯅꯥ ꯑꯂꯥꯎꯗꯤꯟ ꯍꯁꯟ ꯕꯍꯃꯟ ꯁꯥꯍꯅꯦꯕꯀꯣ ꯑꯗꯨꯗ ꯍꯨꯏꯁ ꯄꯂꯥ ꯔꯨꯂꯔ ꯇꯦꯝꯄꯣꯔꯔꯤꯂꯤ ꯑꯣꯀꯨꯄꯥꯏꯠ ꯀꯣꯅꯣꯁ ꯀꯔꯝꯕ ꯄꯂꯥ ꯔꯨꯂꯔꯅꯅꯦ ꯀꯣꯅꯣꯁꯁꯦ ꯇꯦꯝꯄꯣꯔꯔꯤꯂꯤ ꯑꯣꯀꯨꯄꯥꯏ ꯇꯧꯒꯦ ꯍꯥꯏꯕꯀꯣ ꯙꯔꯝꯄꯥꯂ ꯍꯥꯏꯁꯨ ꯈꯪꯅꯩ ꯃꯥꯁꯤ ꯙꯔꯝꯄꯥꯂ ꯅꯪꯗ ꯏꯟ ꯍꯨꯏꯁ ꯐꯣꯂꯣꯋꯤꯡ ꯕꯦꯇꯜꯁ ꯀꯔꯝꯕ ꯂꯥꯟꯐꯝꯗ ꯃꯨꯍꯝꯃꯗ ꯒꯣꯔꯤꯅ ꯗꯤꯐꯤꯇꯦꯠ ꯖꯌꯆꯟꯗ꯭ꯔ ꯃꯥꯏꯊꯤꯕ ꯄꯤꯈꯤꯒꯦꯕ ꯖꯌꯆꯟꯗ꯭ꯔꯁꯦ ꯕꯦꯇꯜ ꯑꯣꯐ ꯆꯟꯗꯥꯋꯥꯔꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤꯀꯣ ꯆꯟꯗꯥꯋꯥꯔ ꯎꯍꯟꯈꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯄꯨꯂꯦꯀꯦꯁꯟ 2ꯅ ꯇꯥꯏꯇꯜ ꯑꯃ ꯂꯧꯈꯤꯕ ꯗꯛꯁꯤꯟ ꯄꯇꯁ꯭ꯋꯔ ꯂꯣꯔꯗ ꯑꯣꯐ ꯁꯥꯎꯠ ꯍꯥꯏꯅꯀꯣ ꯀꯅꯥ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯅꯝꯕꯔ ꯗꯤꯒꯤ ꯍꯔꯁꯕꯔꯙꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ